ꯅꯣꯏ ꯂꯣꯟꯗꯀꯣ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯔꯣꯡꯃꯩꯔꯣꯟꯒꯤꯗꯤꯀꯣ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯑꯥꯏꯔꯨꯏ ꯅꯪꯇꯤ ꯆꯦꯟꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯒꯤ ꯄꯨꯏꯃꯩ ꯂꯣꯟꯗꯀꯣ ꯄꯨꯏꯃꯩ ꯂꯣꯟꯗ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯁꯨ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯪꯕꯗꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯗꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯪꯐꯨꯗ ꯑꯁ ꯑꯩ ꯐꯨꯕ ꯂꯣꯏꯕꯅꯦ ꯃꯥ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯗꯦꯕꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕꯅꯦꯕꯀꯣ ꯊꯔꯣꯏ ꯊꯣꯡꯕ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯀꯪꯅ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯗ ꯃꯤꯃꯤꯒ ꯀꯣꯕꯤꯒ ꯁꯤꯡꯖꯨ ꯇꯧꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯔꯁꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯃꯩ ꯑꯃꯨꯛ ꯃꯨꯠ ꯇꯧꯔꯒ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯣ ꯑꯩꯅ ꯊꯣꯡꯕꯅꯦꯕꯀꯣ ꯏꯟꯁꯥꯡꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯥꯁꯦ ꯑꯁꯦꯡꯕꯗꯤ ꯃꯥꯁꯦ ꯀꯩꯅꯣꯅꯦꯕꯀோ ꯃꯥꯁꯤ ꯏꯟꯄꯨꯏ ꯀꯩꯕ ꯅꯣꯏ ꯖꯥꯇꯤꯗꯣ ꯅꯣꯏ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯥꯅꯦꯗ ꯅꯣꯏ ꯃꯥꯒꯤ ꯄꯨꯏꯃꯩ ꯄꯨꯏꯃꯩ ꯍꯥꯏꯕꯀꯣ ꯃꯣꯏ ꯃꯃꯥꯗꯣ ꯄꯨꯏꯃꯩꯅꯦꯕꯀꯣ ꯃꯥꯁꯦ ꯄꯨꯏꯃꯩ ꯂꯣꯟ ꯈꯪꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯁꯤꯜꯂꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯅꯆꯜ ꯅꯆꯦꯁꯤꯡꯅꯤ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯆꯥꯐꯝꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯣ ꯁꯥꯟ ꯆꯨꯞꯀꯦ ꯊꯔꯣꯏ ꯍꯥꯎꯋꯦꯍꯦ ꯑꯩꯕꯨ ꯊꯔꯣꯏ ꯑꯩꯅ ꯊꯣꯡꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯎꯅꯤ ꯊꯥꯖꯗꯦ ꯃꯌꯥꯝ ꯑꯁꯦꯡꯕꯅꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯎꯅꯤ ꯊꯥꯖꯗꯦ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦꯕ ꯁꯤꯡꯖꯨꯔꯣ ꯉꯁꯤꯗꯤ ꯃꯥꯅ ꯍꯥꯞꯄꯤ ꯆꯥꯛꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯁꯤ ꯁꯤꯡꯖꯨ ꯌꯥꯎꯕꯩꯅꯦꯕꯀꯣ ꯃꯥꯁꯦ ꯁꯤꯡꯖꯨ ꯌꯥꯎꯔ ꯆꯥꯛ ꯌꯥꯝ ꯆꯥꯛꯀꯅꯤ ꯑꯩꯅ ꯑꯁ ꯅꯪ ꯍꯣꯔꯦꯟ ꯉꯝꯃꯣꯏꯗꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯉꯝꯅꯤꯅ ꯇꯧꯔꯒ ꯁꯤ ꯌꯥꯝꯃꯤꯗꯣ ꯃꯥꯒꯤ ꯆꯥꯛꯇꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯌꯥꯝꯃꯦ ꯍꯣꯔꯦꯟ ꯉꯝꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯩꯅ ꯄꯩꯁꯥ ꯐꯪꯕ ꯅꯨꯃꯤꯠꯇꯀꯣ ꯅꯪ ꯑꯁꯤ ꯉꯝꯃꯗꯤ ꯑꯩꯅ ꯅꯪꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯂꯩꯕꯤꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯌꯦꯡ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯥ ꯉꯝꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯅꯣꯏꯒꯤ ꯄꯨꯏꯃꯩ ꯂꯣꯟꯗꯀꯣ ꯄꯨꯏꯃꯩ ꯂꯣꯟꯗ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯁꯦ ꯄꯨꯏꯃꯩ ꯂꯣꯟꯗ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯗꯤ ꯕꯨ ꯁꯥꯔꯕꯣ ꯍꯥꯏꯕ ꯕꯨ ꯁꯥꯔꯕꯣ ꯍꯥꯏꯕꯀꯣ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯁꯇꯥꯡꯔꯣꯏ ꯁꯇꯥꯡꯔꯣꯏ ꯁꯤꯗ ꯊꯝꯒꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯁꯇꯥꯡꯂꯣꯏ ꯍꯥꯏꯔꯦꯕ ꯁꯇꯥꯡꯔꯣꯏ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯂꯣꯟꯅꯤꯕꯣ ꯏꯃꯥꯗꯤ ꯄꯨꯏꯉꯩꯅꯦꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯔꯣꯡꯃꯩ ꯅꯣꯏ ꯕꯕꯥꯅ ꯔꯣꯡꯃꯩ ꯍꯣꯏ ꯏꯃꯥꯅ ꯏꯟꯄꯨꯏ ꯅꯣꯏ ꯏꯟꯄꯨꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩꯔꯣꯡꯒ ꯈꯖꯤꯛ ꯈꯖꯤꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯣ ꯈꯔ ꯈꯔ ꯑꯗꯨꯒ ꯃꯩꯇꯩꯔꯣꯟꯒꯁꯨ ꯃꯥꯟꯅꯩ ꯈꯔ ꯈꯔ ꯑꯗꯨꯝ ꯎꯝ ꯇꯥꯔꯀꯥꯟꯗꯀꯣ ꯃꯩꯇꯩꯔꯣꯟꯁꯨ ꯑꯗꯨꯝ ꯃꯥꯟꯅꯩꯕ ꯕꯨ ꯁꯥꯔꯕꯣ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯁꯤꯅ ꯁꯤꯒꯤ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯁꯇꯥꯡꯔꯣꯏ ꯁꯇꯥꯡꯔꯣꯏ ꯕꯨ ꯁꯥꯔꯕꯣ ꯁꯇꯥꯡꯔꯣꯏ ꯑꯣ ꯅꯪ ꯍꯩꯌꯦ ꯀꯔꯤ ꯏꯟꯁꯥꯡ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯦ ꯍꯥꯏꯕꯗꯤ
ปามอัน ปามอัน อ๋อเขาเบิ่งที่ช่างจะ เขา สนามทงมันอ่ะ คนปานอ่ะ นักคนในป่า ยังน่ะ ไอ้ที่นักคนในป่าอะไรอย่างไอ้ที่นักป่าให้ตรงนี้อ่ะปังไอ้คนให้ดีนุปี้ไม่อยากมีตาด้วยใช่ไอ้ที่ตรงนี้แต่ทุกี้น้อยล้นแล้วก็ไอ้แค่ห่างกันมันน่าจะให้เราบอกว่าแกให้แต่ไม่ได้ล้นจะtranslate ตัวเราบอกว่าเดี๋ยวลาโอให้ไปสิก็ไม่ให้แก là ô hai với thế hùng ngọ หืม hùng ngọ หงห่อ 예름 세계 cây cầu này là gì rum xe ừ. ăn tụi ăn cái tụi Ăn được rồi ăn cái tụi đúng khăn hai đúng khăn được bao nhiêu đúng nhau vậy ừ. Điện nơi gần đó quả anh ngừng xì hai cái mai hai kìa hay dùng xì hai phải ừ. rồi ăn được cao với cái còi bao cái đó Ừ. hai phiết đi đúng Hai con nè hai nhưng là ba một rồi yeah năng không một rồi anh na nothing cái đấy nghe năng buồn nụ xí cơ ừ. anh là năng buồn nụ xí hai đó hai bạn năng em ngừng xì hai bạn anh na nothing cái đấy nghe khôi gì dùng khăn ở bên đây khôi lồng mấy đón gì đi qua dùng khăn em hai gì ai rồi nhận cái gì này hai bây giờ rồi này mà qua rồi đi nơi luôn ra cái nó sẽ cái hai ta lấy thế nào sao cái ngang bom tầm đó qua sao cái ngang bom tầm đó anh đang buồn gì đấy cái gì cái mày kìa anh đang gì đấy cái rồi sao cái ngang rồi hay không anh na nothing cái đấy mẹ anh nó tình cái lèng mẹ anh nó tình cái lèng mẹ hai bà cái cái sao đấy tình mẹ có cái đấy mẹ anh nothing cái đấy mẹ cái lèng mẹ cái đấy mẹ cái lèng mẹ hay giờ khôi luôn ra cái hay nó không bỏ yết cái hai bên bạc cái suy cái hai bên khôi luôn đã cái đấy mẹ yết cái hai bên bạc thấu đi cùng mà yết cái hai đó khôi luôn cái lèng mẹ cái tăng đi cái này giàu thế nào mẹ anh gì mẹ anh gì phát ta bài bố anh gì camera sẽ 8 minutes thì yêu cầu nằm một level quá ayom một bữa đó mà thấyวันนี้จ้าไอ้น้ำมันเลยเฮเกาโถไอ้ประชุมวารีชาจักcáiจ้าดีกว่าดูนะมุกคัดเลยมันพักเอ็มแต่จ้าลอยจ้ากับไอ้อมุกนงกับมุกฮาไป ยิงบินนะไม่มีอะไรที่เผาก่ะ เกมราเมนมันดักการเอาไว้บอกว่าไอ้ที่ทะลุเลยจุ๊บงงจ้ะ anh đó anh dạ anh ngâm như này thôi anh cha điều gì ạ mà tầm một cái chân này hai bên này khó thôi chứ anh là thùng đi xem ai học chúng ta thay đổi lại xem ạ thay ra nèย่างถั่วเมื่อยามให้คนจะปลาละย่างถั่วไม่ได้ดุมให้แบบดุมหอยว่านั่งถั่วไม่ใช่ anh thùng mà hào vậy bạn ใช่ไหมเนี่ยชาบุ๋ยแล้วได้บุ๋ยแล้วกว่าหอยถั่วของพวกเขา này mai nè thật kim mà thì nó kêu cười đấy ạ sao thì nó chắc xem mà hai nữa mà hi giao được thì ai thấy thì hành này thìอยากจะบำจำเนี่ยมาฮีเนี่ยไอ้พระเบียสเนี่ยบอกว่า
ꯑꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯨꯛꯕꯥꯡꯅꯤ ꯍꯥꯏꯔꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯔꯒ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯆꯥꯕꯁꯨ ꯅꯠꯇꯦꯀꯣ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯕꯥꯅꯤ ꯁꯨꯝ ꯁꯥꯔꯒ ꯃꯌꯥꯝꯒ ꯏꯟꯇꯔꯇꯦꯟꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯁꯨ ꯑꯋꯥ ꯄꯣꯊꯥ ꯑꯣꯏꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯔꯒ ꯆꯥꯕꯅꯦꯕꯀꯣ ꯏꯕꯥꯅꯤ ꯅꯣꯡꯃ ꯚꯤꯗꯤꯑꯣꯗꯀꯣ ꯏꯕꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯆꯦꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯏꯕꯥꯅꯤ ꯆꯦꯟꯕꯒꯤ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯁꯥꯔꯛꯀꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯡꯃ ꯐꯖꯅ ꯁꯥꯔꯛꯀꯦ ꯉꯁꯤꯗꯤ ꯁꯥꯔꯔꯣꯏꯒ ꯊꯔꯣꯏꯗꯣ ꯈꯔ ꯈꯔ ꯆꯨꯞꯄꯣ ꯅꯪ ꯆꯨꯞꯄꯦ ꯆꯨꯞꯄꯦ ꯑꯗꯨꯒ ꯏꯊꯟꯇ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯕꯀꯣ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯑꯩꯅ ꯃꯥ ꯂꯧꯕ ꯃꯇꯝꯗ ꯍꯥꯏꯌꯦ ꯕꯣꯜꯗꯣ ꯍꯪꯕ ꯂꯥꯛꯑꯀꯥꯟꯗ ꯕꯣꯜꯗꯣ ꯃꯁꯛ ꯐꯖꯩꯒ ꯍꯥꯏꯅꯩꯌꯦ ꯑꯩ ꯍꯔꯥꯎꯕꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯃꯌꯥꯝꯀꯣ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯅ ꯍꯥꯏꯕꯀꯣ ꯑꯩ ꯑꯁ ꯍꯔꯥꯎꯕꯅꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯈꯣꯏꯅꯁꯨꯀꯣ ꯑꯩꯈꯣꯏ ꯃꯕꯣꯛ ꯈꯣꯏꯅꯁꯨ ꯐꯖꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯩ ꯑꯁ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯈꯔ ꯍꯔꯥꯎꯕꯁꯦ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯅꯦ ꯍꯥꯏ ꯑꯁ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯗꯣ ꯈꯔ ꯍꯔꯥꯎꯕꯅꯦꯍꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯛ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯥꯎꯗꯦ ꯑꯩꯗꯤ ꯍꯔꯥꯡꯁꯦ ꯈꯪꯗꯦ ꯁꯤꯡꯖꯨꯁꯨ ꯌꯥꯎꯔꯕꯅꯤꯅ ꯅꯪ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯔ ꯈꯔ ꯀꯟꯅ ꯉꯥꯡꯉꯣ ꯃꯥꯏꯀ꯭ꯔꯐꯣꯟꯗ ꯇꯥꯔꯣꯏꯕ ꯅꯈꯣꯟꯗꯣ ꯄꯤꯛꯄꯅꯤ ꯚꯣꯀꯦꯜꯗꯣ ꯄꯤꯛꯄꯅꯤꯅꯀꯣ ꯃꯦꯝꯗ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇꯀꯣ ꯑꯁꯦꯡꯕ ꯃꯥ ꯐꯪꯕꯁꯦ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯃꯥꯁꯦ ꯍꯥꯏꯗꯤ ꯍꯣꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯃꯥꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯆꯥꯟꯅꯔꯩꯅ ꯂꯣꯏꯅꯃꯛ ꯂꯩꯅꯩꯅꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩ ꯃꯌꯥꯝ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯏꯕꯥꯅꯤ ꯈꯛꯇ ꯁꯨꯝ ꯊꯥꯒꯠꯅꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯪꯕꯗꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯗꯣ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯪꯐꯨꯗ ꯑꯁ ꯑꯩ ꯐꯨꯕꯗ ꯂꯣꯏꯕꯅꯦ ꯃꯥ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯗꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯗꯕ ꯆꯍꯤ ꯑꯅꯤꯃꯨꯛ ꯁꯨꯔꯝꯃꯅꯤ ꯑꯅꯤ ꯏꯕꯥꯅꯤ ꯑꯍꯨꯝ ꯂꯩꯃꯤꯟꯅꯩꯁꯤ ꯃꯔꯤ ꯍꯦꯜꯂꯦꯕ ꯃꯉꯥꯀꯣ ꯁꯨꯔꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯦꯆꯔꯗꯨ ꯃꯥꯅ ꯑꯩꯒꯤ ꯃꯑꯣꯡꯗꯨ ꯃꯥꯅ ꯈꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯁ ꯁꯨꯝ ꯈꯪꯗꯕꯅꯤꯅ ꯃꯥꯁꯨ ꯑꯗꯒꯤ ꯑꯩꯗꯤ ꯁꯣꯔꯠ ꯇꯦꯝꯄꯔ ꯈꯔ ꯑꯣꯏꯌꯦꯕꯀꯣ ꯊꯨꯅ ꯁꯥꯎꯒꯠꯂꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥ ꯍꯥꯏꯍꯜꯂꯒꯦ ꯑꯩ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯒ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯔꯝꯕ ꯉꯥꯎꯗꯦ ꯍꯥꯏꯗꯤ ꯍꯥꯏꯌꯨ ꯀꯩꯅꯣ ꯀꯩꯕꯣ ꯑꯗꯨꯝ ꯗꯦꯠ ꯂꯩꯗꯅ ꯃꯇꯥꯡꯁꯨꯀꯣ ꯑꯁ ꯋꯥꯈꯜ ꯃꯥꯟꯅꯗꯕꯒꯤ ꯑꯍꯥꯟꯕꯒꯤ ꯂꯥꯛꯄꯒꯤꯗꯣ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯜꯂꯛꯄꯩꯗ ꯃꯥꯏꯀ꯭ꯔꯐꯣꯟ ꯀꯨꯝꯒꯤꯗꯧꯔꯦ ꯍꯥꯏꯌꯣꯕ ꯐꯥꯔꯁꯇꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯦꯆꯔꯗ ꯈꯪꯗꯕꯅꯤꯅꯀꯣ ꯈꯔ ꯈꯔ ꯀꯟꯅ ꯉꯥꯡꯉꯨ ꯃꯥꯒꯤ ꯅꯦꯆꯔꯗ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯐꯨꯕꯅꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯅꯤꯡꯗ ꯇꯧꯔꯤꯅꯦꯁꯦ ꯑꯩꯅ ꯐꯨꯕꯅꯦ ꯃꯉꯣꯟꯗ ꯑꯗꯨ ꯐꯨꯔꯁꯨꯀꯣ ꯑꯩꯅ ꯐꯨꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯈꯥꯝꯕꯅꯦꯗ ꯈꯥꯝꯃꯦ ꯊꯨꯅ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯌꯨꯅꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ
ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝ ꯐꯨꯔꯒ ꯀꯩꯅꯣ ꯇꯧꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯃꯥ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯤꯡꯉꯝꯃꯛꯇꯕꯀꯣ ꯑꯃꯨꯛꯀ ꯃꯩꯇꯩꯂꯣꯟ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯉꯝꯗꯕ ꯑꯃꯨꯛꯀ ꯑꯩꯅ ꯀꯞꯄꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯃꯨꯛ ꯊꯦꯝꯕꯤꯕ ꯃꯥꯅ ꯑꯗꯨ ꯑꯩꯒꯣ ꯅꯨꯄꯤꯅ ꯉꯝꯕ ꯃꯤ ꯀꯥꯏꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨꯀꯣ ꯅꯨꯄꯤꯅ ꯉꯝꯕ ꯀꯥꯏ ꯍꯥꯏꯕ ꯃꯤꯗꯤ ꯌꯥꯝ ꯂꯩꯅ ꯑꯗꯣ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯩ ꯑꯣꯏꯕ꯭ꯔꯕ ꯑꯣꯏꯗꯦ ꯀꯃꯥꯏꯅ ꯇꯧꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯍꯥꯏꯕꯨ ꯂꯨꯅꯁꯨ ꯇꯧꯕꯤ ꯂꯨꯅ ꯇꯧꯕꯕꯨ ꯅꯨꯄꯥ ꯊꯣꯛꯄ ꯀꯧꯕ꯭ꯔꯥ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯔꯒ ꯂꯨꯄꯥ ꯊꯣꯛꯄ ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯍꯥꯏꯗꯤ ꯃꯩꯇꯩꯔꯣꯟꯗꯀꯣ ꯑꯩꯈꯣꯏ ꯈꯛꯇ ꯀꯃꯥꯏꯅ ꯅꯠꯇꯦ ꯃꯤ ꯂꯣꯏꯅꯃꯛꯅꯦ ꯑꯗꯨꯗꯤ ꯂꯨꯅ ꯇꯧꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯅ ꯃꯈꯜ ꯑꯃ ꯂꯩꯗꯅ ꯈꯨꯊꯣꯛꯇꯣ ꯑꯩꯒꯤꯔꯣꯝꯗ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯉꯝꯕꯗꯤ ꯅꯨꯄꯥ ꯊꯣꯛꯇꯦꯗꯅꯀꯣ ꯑꯥ ꯀꯩ ꯍꯥꯏꯅꯣ ꯅꯨꯄꯤꯅ ꯉꯝꯕꯗꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯀꯧꯗꯦꯕꯀꯣ ꯎꯝ ꯉꯝꯗꯕꯗꯣ ꯎꯝ ꯑꯗꯨ ꯅꯨꯄꯥ ꯊꯣꯛꯄ ꯀꯧꯋꯦꯕ ꯅꯨꯄꯤꯅ ꯉꯝꯗꯕꯗꯣ ꯑꯗꯨ ꯅꯪ ꯑꯩ ꯉꯝꯕ꯭ꯔꯕ ꯉꯝꯗꯦ ꯀꯤꯁꯨ ꯀꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯅꯤꯅꯀꯣ ꯂꯩꯗꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯉꯝꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯝ ꯈꯪꯅ ꯀꯩꯅꯣ ꯇꯧꯊꯣꯔꯛꯄ ꯍꯥꯏꯕ ꯇꯥꯕꯦ ꯉꯥꯡꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯥ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯇꯧꯊꯣꯔꯛꯄꯗꯣ ꯎꯝ ꯑꯗꯨꯒꯤ ꯑꯩꯅ ꯀꯟꯅ ꯆꯩꯅꯤꯡꯉꯥꯏꯁꯨ ꯂꯩꯗꯅꯀꯣ ꯎꯝ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯉꯝꯁꯤꯜꯂꯣ ꯆꯥꯛꯇꯣ ꯑꯗꯨ ꯊꯔꯣꯏꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯁꯨ ꯀꯩꯅꯣ ꯇꯧꯁꯦꯕꯀꯣ ꯚꯤꯗꯤꯑꯣꯗ ꯁꯥꯈꯤꯅꯤꯀꯣ ꯍꯥꯏꯈ꯭ꯔꯕꯅꯦ ꯏꯁ ꯅꯪꯁꯦ ꯃꯤꯒꯤ ꯈꯔ ꯌꯦꯡꯕꯅꯤꯅ ꯃꯥ ꯈꯪꯉ ꯚꯤꯗꯤꯑꯣ ꯁꯛꯈꯤꯅꯤ ꯀꯥꯏꯌꯣ ꯑꯩ ꯃꯌꯥꯝ ꯃꯇꯧ ꯃꯥꯟꯗꯅꯀꯣ ꯐꯥꯒꯤ ꯖꯨꯒꯥꯏ ꯌꯥꯝ ꯇꯧꯕꯅꯦꯕ ꯃꯌꯥꯝꯅ ꯈꯪꯗꯦ ꯇꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯝ ꯇꯧꯕ ꯍꯩꯕꯅꯦꯕ ꯑꯩꯅ ꯊꯕꯛ ꯀꯩꯀꯥ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯦꯛ ꯂꯥꯛꯑꯗꯤ ꯃꯣꯏ ꯅꯣꯛꯑꯦꯕꯀꯣ ꯑꯗꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯀꯥꯟꯗ ꯑꯩ ꯃꯌꯥꯝꯗ ꯐꯖꯅ ꯑꯩ ꯇꯧꯔꯛꯀꯦ ꯃꯌꯥꯝꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯎꯠꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝ ꯈꯪ ꯀꯥꯟꯗ ꯅꯣꯛꯅꯤꯡꯒꯅꯦꯕ ꯃꯤꯑꯣꯏꯕꯁꯦ ꯃꯥꯏ ꯇꯦꯂꯦꯟ ꯑꯃꯃꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯐꯣꯡꯗꯣꯛꯇꯕ ꯁꯨꯝ ꯐꯨꯝꯕ ꯂꯩꯕ ꯅꯣꯡꯃ ꯐꯣꯡꯗꯣꯔꯛꯀꯦ ꯃꯌꯥꯝ ꯏꯕꯥꯅꯤ ꯇꯧꯔꯒꯀꯣ ꯁꯤꯡꯖꯨꯁꯨ ꯉꯝꯗꯧꯔꯦ ꯁꯤꯡꯖꯨꯁꯨ ꯂꯣꯏꯗꯧꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯉꯝꯖꯔ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦꯕ ꯁꯨꯝꯕ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯅꯠꯇꯦ ꯄꯥꯝꯃꯤꯁꯦ ꯂꯧꯈꯠꯅꯤꯡꯉꯤꯁꯦ ꯊꯥꯎꯒ ꯅꯪ ꯉꯧꯔꯒ ꯃꯥꯗꯤ ꯁꯥꯒ ꯃꯇꯨꯝꯗꯣ ꯑꯗꯨꯅꯦ ꯃꯥ ꯂꯧꯈꯠꯅꯤꯡꯉꯤꯁꯤꯗꯤ ꯃꯥꯅ ꯁꯨꯝꯕꯁꯤ ꯁꯤꯡꯖꯨꯒꯨꯝꯕ ꯕꯣꯔꯥꯒꯨꯝꯕ ꯑꯗꯒꯤ ꯀꯥꯡꯍꯧꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤ ꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯗꯦꯕ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯍꯥꯏꯔꯦ ꯆꯥꯛꯇꯒꯤ ꯑꯆꯥꯄꯣꯠ ꯍꯦꯟꯅ ꯆꯥꯏ ꯆꯥꯛꯇꯒꯤ ꯑꯆꯥꯄꯣꯠ ꯍꯦꯟꯅ ꯆꯥꯏꯅꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯦ ꯃꯌꯥꯝ ꯑꯩꯅꯀꯣ ꯑꯇꯩꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯃꯥꯕꯨ ꯃꯨꯛꯕꯥꯡ ꯌꯥꯎꯍꯜꯂꯤꯁꯦ ꯑꯇꯩꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯅꯣꯏꯈꯠꯄ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯃꯥꯁꯤ ꯈꯔ ꯀꯪꯉꯦꯕꯀꯣ ꯑꯗꯨ ꯁꯤꯗꯒ ꯆꯥꯛ ꯆꯥꯔꯤꯁꯦ ꯍꯥꯟꯅꯗꯤ ꯃꯥ ꯁꯨꯡꯉꯝ ꯉꯝꯃꯝꯗꯕꯅꯦꯕꯀꯣ ꯈꯖꯤꯛ ꯈꯖꯤꯛ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯌꯥꯝ ꯆꯥ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯉꯝꯃꯦ ꯈꯔ ꯏꯁꯤꯡꯁꯨ ꯌꯥꯝ ꯊꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯊꯛꯇꯦꯕꯀꯣ ꯏꯁꯤꯡꯁꯨ ꯀꯩꯀꯥ ꯌꯥꯝ ꯊꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯥ ꯌꯥꯝ ꯊꯛꯇꯦ ꯊꯨꯅ ꯆꯨꯞꯀꯗꯕꯗꯣ ꯊꯨꯔꯁꯦ ꯈꯤꯇꯪ ꯆꯨꯞꯄ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯌꯥꯎꯋꯦ
ꯆꯨꯞꯄ ꯀꯥꯟꯗ ꯍꯦꯛ ꯊꯣꯛꯇꯕꯗꯣ 그래서 이렇게 ꯅꯪ ꯉꯝꯃꯔꯣꯏ ꯈꯔ anh ngắm năng ngắm cái này 네 ngắm nhỉ ngꯝꯃꯁꯦ anh trả lời ngắm rồi 여기 ngắm được đó nó ngắm ở đây nè 단 양마 이 방에 저기 잡나 kilo ꯑꯗꯨ ꯅꯣꯡꯃ ꯏꯕꯥꯅꯤꯒꯤꯀꯣ ꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯏꯕꯥꯅꯤꯒꯤ ꯅꯣꯡꯂꯛꯇ ꯆꯦꯟꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯁꯨꯝ ꯅꯣꯛ ꯐꯥꯒꯤ ꯑꯣꯏ ꯇꯧꯔꯒ ꯅꯣꯡꯃ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯋꯥ ꯄꯣꯊꯥ ꯑꯣꯏꯅꯤꯡꯉꯥꯏ ꯈꯛꯇ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯏꯕꯥꯅꯤꯅ ꯉꯥꯡ ꯁꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯡꯈꯤꯕ ꯌꯥꯎꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯅꯆꯟꯅꯤ ꯍꯥꯏꯔꯒ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨꯀꯣ ꯅꯪꯅꯁꯨ ꯍꯥꯏꯌꯨꯅꯦ ꯅꯪ ꯋꯥ ꯈꯔ ꯍꯥꯏꯌꯣꯕ ꯅꯪ ꯍꯩꯇꯦꯕ ꯅꯪꯈꯔ ꯌꯧꯗ꯭ꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯗ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯑꯃꯃꯝ ꯄꯤꯔꯝꯃꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯑꯃꯃꯝꯗ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ